अहानबदा ngasi Arsalgi Lazuda Assam Rifle ki camda ULFA-I amasum NSCN na Assam Rifle ki camda often fair torokre hari ULFA Independence amasum NSCN singnaba singna Assam Rifle ki cam Arsal Pradesh Lazu area da liba loglo da akan mamona gun attack sa takre hari haidiba thaudo ri saron ayu ki pung mari muk taba matamda security installation targeting tawduna thaudo si thukibani loinana haidiba report asigi matuk inadi saurakpa round kunga mangarom immunization haidiba Assam Rifle ki post asida kapsalakhi hari haujupi ki oinadi aso apana masum amang atagi pau confirm tawbu ngamdri loinana search operation thabak sa thari hen spaw na makhatana fundurakli Working Committee Kuki CSO na Thadorakpa Public Interest Issue Tauba WCK CSO na Hokiba August ki tang nipan English ngani kunga mangada National Highway 2 Kangpokpi District ta Kaukiba Economic Blockade adu khudaktagi handokle hari loinana WCK CSO na su United Naga Council bu makoida gratitude ulakli Lok tasin wadami yoy taruk siri Himachal Pradesh ki Samba district karam aruba lok amada tasin madagi imung amagi manga yauna miyoy taruk sikre haina police na phungdokri police officer lamana phungdokpigi matuna thaudo adu ngaranu midang pung mapanga minute kunthra rom tabada Samba district ki Tisa sub division ki manung chana leiba Sanbas manaka thokibani mangnai ki driver na control ngamhauda bidagi car adu lambi digi haidokraba meter songarum luba lok amada tasin madura car adu tonglakpa miyoy taruk mak sikhiari Arakan Army na IAR wadi tamna sanction bhaukre junta na Bamo Battalion headquarter resistance ki lakhukre Rakhin state amadi IAR wadi region tainari wa sub township oiriba ngathain song da Arakan Army ki troops singa junta army singa nangno nomai kauna be ki thaudok leraktuna resistance group aduna Kumang section be helaki amarom da Kasin state ki Bamo da leiba resistant force na loksalam labu junta gi Bamo Battalion headquarter adu nuit mangani supna lanthing na matung amuhana lokthok pangam khri hari Kangla Pau gi editorial myam da thamjari Manipur wathok ki waroisin purakna ba thadau inpi na mitei CSO singa wari sanaba English ngani ga kungo homdo gi me hum de gi sin ko ki jaw kanglu ki miyoisin na Manipur gi apun ba saktam thugoi na ba khangok duna landara khi be gi waroisin purana ba lenga mas miyam na hona duna lakhi be gi manungsana saliba tha August tarukta thadau inpi gi miyut sing Imphal da laktuna civil society organization gi miyut sing ga han boina wari sana ba hoki badu thagani ngai oi thaurang asi thokliba Wathok asigi waroisin purakna ba akhana ba khongthang amani haina lawi waroisin purakna ba lokholakli ba khongthang asida kanglu khudimangna mapung phana sokat phamthui masigi ona taina ba miyam gi maraktagi social media magi aning apamada comment pi ba tawrida bani nakal ani ki mugnari ba marakta puna phamina duna wari sana na ba hona ba haibisina khwai dige sum khongthang ni malem gi lebak sing gi manungda Laiba amaga khulai gi mukna ba lal bu oigera natragana miyoi kanglup singi marak ungkhana ba thokpagi hatna suna ba kanglup ki irang communal riot na singba tholakpagi waroisin wari sana santai na ba purakhi bangaktani amarom laiba ani gi marak khulai gi mukna ba am conflict lepa leitana thokta banati mapangal kan ba natragan asoba leibak sing apik ba leibak sing gi marak landa duna khudum chansinduna loilam sandokpagi wathok sing su lairi loinana asoba miyoi kanglungna apikpa kanglupu yoshinana ba hona ba amadi yoshin kibegi wathok sing leitabnati furu kangluk ki weba wathok asidi laiba amagi manungda leiriba miyoi singi marakta thokpa kangluk ki irang oibana oroshin purakna ba hona ba arai boy laiba amagi mathakta sokna ba laldi misi mina amadi ama atayam na thokpagi mathakta oroshin purakna ba hona ba ahum suba laiba third country amana mayai leptuna khongpham handona ba hona ba sangi Manipur sin ko ki zauna landarak padagi thokli bu wathok asi kangluki irang ni haina lauga dori bra haibsini landarak liba sida mapalam gi khut yaw badagi aphaba makhal gi lan gi khulai sisina ba madi drone sisina duna nongthak gi bom thada duna attack sa duna mitei miyam pak ngana mi hacha tharakhi badagi khudam sangdam leiraba wathok oiri Myanmar lalhau sa thariba khulai paiba PDF na singba lalhau lup kharagi khulai paiba singna ngamkhai lanchilaklaga attack sa tharakhi bedagi wathok asi kangluk ba wathok ni haibasu kholaw lairi landarakhi basingna makhoi gi ba demand pandam ni hairibadi Manipur bu mase tana thugairaga makhoi gi tongan ba legislature leiba ama semgani haiba oibana wathok asi colonialism natragana
imperialism gi mami saung tai adu mungna ribas asigi waroshin purana ba Indian government na peace process chathari ba asigi matak lan gi sething mayu nari ba kanglup singi marakta puna famina duna waroshin purana ba wari sa ba horakli ba asimakti afaba khongthang ne lawi horakham khangda ba masagi sab sa ba yumpham leita ba mithibong mitamba mirai hat lamen tu hen basingna atopa kanglup ki saktam thukwai na ba manglan kaidongai da mangphau na ba ngamlo heba kangla pau editorial myam na thamjari Lanjen naraglaba imungi miyoy sing tokhay na relief camp sing da thambana awaba mayuk nare relief committee. Hawkiba kumza English sing aniga kungo humdoigi me ahum nei koki narcotic sing mitay sing masata lan sa tharakpati ki thorak liba irang asina maram moiraga tungan mafam sing da ki lanjen aduna lairiba imungi miyoy sing tokhay na relief camp sing da thambana IDP sing saun awaba mayuk nare haina relief committee Manipur RCM gi sirul amana haidi RCM gi sip coordinator Thoidingjam bon khurai na thadorak pa sirol asina hai ira asina maram oiraga IDP sing tuan relief camp amadi fabricated housing da sangje pham logduna lairi lanjen araglaba singi ma pa masa masin manau tokai na thambi bana IDP sing asauba awashi thengpiri ana ayek yorok matamda seba tawgadaba madi yengsingadaba sing tokai na leihibadagi khudong sada ba kya mayunari puna thambi na ba lenga ta kya haijara su tabidana lairi Yung kay may thakibadagi thawai hingna palanjen naraglaba matungda IDP singbu relief camp singda amuk lengang na imung kharabu thugairaga thambiri masina maram oiraga mapa masa masin manawgi nungsili khun tapna lapthokna halakli maram aduna asigumba khudong sada basidagi kokna ba madi lena basingna lanjen aduna relief camp singna sangjafam lauriba IDP imung sing puna relief camp singda thambina ba relief committee manipuna lenga ki puning sing silakli Special DPC Haidok Triba Pawbo Kongjang Jangsilagani Association Integrated Child Development Service ICDS Scheme gi makada Social Welfare Department hokiba kumja English ngani ga kunga mathugina bema thada notice thoktuna Pradhan Mantri Mantra Bandana Yojana PMM BY amadi Poshan Abhiyan Scheme gi makada contractual basis da laukiba candidate singi Special DPC Haidok Triba Pawbo Kongjang Jangsilagani haina Association of Contractual Staff of ICDS Mission 2016 based thamlakli ngasi Social Welfare Department ki get manak sa ta kiba khongjang amad association asigi General Secretary Maibam Ramesh Chandra na phongdokibada PMM BY amadi Poshan Abhiyan ki makada Social Welfare Department ki contractual staff launa pigi damak kumja English ngani ga kunga mathoi gi November thara pangthokibi special DPC atupa matamda haidok piu haiduna lenga ta kiara khana taksin balekre adubu ngasi phawba haidoraktabana candidate singna hayengdigi tongan mafam singda khongjang chataba horagani loinana special DPC asita saruk yakhiba kumja English ngani ga taraga tarukti English ngani ga taraga triki November tha phawba ICDS mission ki makada contractual staff oina sahi amaga tha ani thabak tawram khiba candidate samaga kunthra gumdagi phangpham thokwa performance based honorarium athubada pithok piyoiki Manipur Pollution Control Board amadi lamsang police ki team na plastic factory ama fokatkre Manipur Pollution Control Board amadi lamsang police ki apunba team amana plastic factory ama fokat pangamkre Thagdo si ngarang ayuk pung taraga minit tara mga tawada akak na ba pao mo phangmadagi Manipur Pollution Control Board amadi lamsang police ki apun muti mamana Imphal West ki haurang sabal da plastic factory ama lairi haibadagi maphamdura sangsinuna drive sa thabada yamlaba dispo glass hadun leramati nakhi dispo plastic glass adu kharama na ningthi na pack tawbo loiraba kaya paisinduna leramati nakhi ngasi sata kiba drive adu factory edu thingjinbana loinana lokat pham tokwa thabak lokhalagani hairi factory edu da local gi miyoi khra amaga na local gi miyoi khra thabak suram basthenaki apun mati maduna dispo glass truck amo mapot ama henbaga loinana raw materials sung fokat pangam ke du factory edu gi mapu kana no habi sabsana khamngamdri Panmayabadi Haujik Manipur single use plastic thing bagi akan drive amadi Kwerambal Kaithel yauna Manipur gi mafam kya da phamba dukan singda drive sataduna lairi bani adu bangasi gi drive asi Manipur Pollution Control Board ki khwai digi sauba mai pakpa drive amani haidena su paus na makata na phongdokli ado tentana sumna myam na thamjaram ge Haujik koina di myam paus matang se lu sinjarage mas makata wana update myam punang ngamina sena channel sigi maketi gi myang phamda makata na thamjari